ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯦꯇꯦꯛꯇꯨꯗ ꯏꯃꯥ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯀꯟꯅꯅꯕ ꯄ꯭ꯔꯣꯄꯔꯇꯤ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤꯕ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯆꯪꯈꯤꯕꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯄꯨꯂꯤꯁꯁꯤꯡ IRB MRꯁꯤꯡ ꯑꯃꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯣꯖꯤꯁꯟ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯗꯨꯅ ꯃꯣꯏ ꯀꯌꯥ ꯀꯃꯥꯟꯗꯣ ꯁꯤꯈ꯭ꯔꯤꯕ IRB ꯁꯤꯈ꯭ꯔꯤꯕ MR ꯁꯤꯈ꯭ꯔꯤꯕ ꯃꯌꯥꯝ ꯍꯦꯟꯅ ꯇꯥꯕꯤꯔꯛꯕꯅꯤ ꯑꯗꯨꯗ ꯅꯠꯇꯅ BSF ꯑꯁꯥꯝ ꯔꯥꯏꯐꯜ CRPF ꯁꯤꯈꯤꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯅꯍꯥꯔꯣꯜꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯨꯂꯤꯁ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯌꯦꯡꯉꯤꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯕꯤꯗꯅꯕ ꯑꯩꯁꯤꯃ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯔꯦꯂꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯣ ꯑꯦꯕꯥꯏꯗꯤꯡ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗꯒꯤ ꯀꯔꯤꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯕꯤꯔꯒ ꯍꯥꯏꯄꯔ ꯁꯦꯟꯁꯤꯇꯤꯚ ꯖꯣꯟ ꯔꯦꯂꯤ ꯆꯠꯄ ꯌꯥꯕ ꯖꯒꯥ ꯃꯤ ꯄꯨꯟꯕ ꯌꯥꯕ ꯖꯒꯥ ꯄꯨꯟꯕ ꯌꯥꯗꯕ ꯖꯒꯥ ꯍꯥꯏꯕꯅꯆꯤꯡꯕ ꯐꯖꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯤꯔꯒ ꯔꯦꯂꯤꯗꯨꯕꯨ ꯁꯤꯟꯕꯤꯔꯤꯕ ꯂꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯗꯨꯒꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯗꯨ ꯇꯧꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯄꯔ ꯁꯦꯟꯁꯤꯇꯤꯚ ꯑꯦꯔꯤꯌꯥ ꯖꯒꯥꯗ ꯍꯦꯛꯇ ꯆꯪꯅꯤꯡꯕꯅꯤ ꯑꯩꯈꯣꯏ ꯔꯦꯂꯤꯅꯤ ꯄꯦꯟꯗ꯭ꯔꯕꯅꯤ ꯁꯥꯎꯔꯕꯅꯤꯅ ꯆꯪꯁꯤꯜꯂꯦ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯉꯥꯛꯏꯕ ꯃꯄꯥꯟꯁꯤꯡꯅꯗꯤ ꯃꯣꯏꯒꯤ ꯔꯨꯜꯁꯇꯗꯤ ꯃꯗꯨꯗ ꯐꯨꯠ 10 ꯆꯪꯁꯤꯜꯂꯛꯄ ꯌꯥꯗꯕꯒꯤ ꯃꯤꯒꯤ ꯅꯤꯌꯣꯝ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕ ꯅꯤꯌꯣꯝꯗꯣ ꯊꯨꯒꯥꯏꯔꯒ ꯂꯥꯛꯀꯥꯟꯗ ꯑꯦꯛꯁꯟ ꯂꯧꯔꯦ ꯑꯗꯨ ꯄꯨꯂꯤꯁꯇ ꯁꯥꯎꯏ ꯑꯗꯨꯅ ꯀꯔꯐ꯭ꯌꯨ ꯍꯥꯏꯕꯁꯤ ꯃꯄꯥꯟꯗ ꯃꯤ ꯊꯣꯛꯀꯅꯨ ꯍꯥꯏꯕꯅꯤ ꯀꯔꯐ꯭ꯌꯨꯗ ꯃꯤ ꯊꯣꯛꯂꯛꯑꯦ ꯀꯔꯐ꯭ꯌꯨꯗꯨꯗ ꯃꯤ ꯆꯪꯕꯤꯌꯨꯅ ꯇꯧꯔꯦ ꯃꯗꯨ ꯃꯨꯛꯅꯕꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯒ ꯄꯨꯂꯤꯁꯇ ꯇꯥꯏꯅꯩ ꯁꯔꯀꯥꯔꯗ ꯇꯥꯏꯅꯩ ꯑꯗꯨꯅ ꯁꯤꯒꯤ ꯂꯤꯒꯦꯂꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯑꯥꯏꯟꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯒꯤ ꯁꯔꯀꯥꯔꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯚꯣꯠ ꯄꯤꯔꯒ ꯀꯥꯕ ꯁꯔꯀꯥꯔ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯁꯦꯝꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯔꯨꯜ ꯑꯣꯐ ꯂꯣꯗꯨ ꯑꯗꯨꯐꯥꯎꯗꯤ ꯊꯨꯒꯥꯏꯅꯗꯅ ꯀꯔꯤꯒꯨꯝꯕ ꯄꯤꯁ ꯇꯧꯅꯤꯡꯕ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯐꯝꯅꯤꯡꯕ ꯙꯔꯅꯥ ꯇꯧꯅꯤꯡꯕ ꯔꯦꯂꯤ ꯆꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯔꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯃꯣꯏꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯃꯐꯝꯁꯤꯗ ꯆꯠꯄꯤꯌꯨ ꯃꯐꯝꯁꯤꯗ ꯐꯝꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯦꯚꯣꯏꯗ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄ꯭ꯔꯥꯏꯝ ꯑꯦꯀ꯭ꯌꯨꯁꯁꯤꯡ ꯀ꯭ꯋꯥꯛꯇꯥꯗ ꯃꯥꯏꯟ ꯕꯣꯝ ꯈꯣꯝꯃꯒ ꯊꯨꯒꯥꯏꯍꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯊꯨꯒꯥꯏꯔꯝꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ 2 ꯐꯥꯔꯒ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯦꯁ ꯀ꯭ꯔꯥꯏꯝꯗꯨꯒꯤ ꯃꯇꯥꯡꯗ ꯁꯁꯄꯦꯛꯁꯤꯡ ꯐꯥꯔꯕꯅꯤꯅ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯆꯦꯟꯅꯕꯁꯤꯡꯁꯨ ꯐꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯄꯨꯛꯅꯤꯡ ꯊꯥꯗꯕꯤꯔꯒ ꯏꯪꯅ ꯆꯤꯡꯅ ꯂꯩꯕꯤꯔꯒ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯏꯁꯨꯁꯤ ꯑꯥꯎꯠꯁꯥꯏꯗꯇ ꯕꯦꯁ ꯇꯧꯕ ꯃꯤꯂꯤꯇꯦꯟꯠ ꯀꯥꯡꯕꯨꯅ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯑꯥꯎꯠꯁꯥꯏꯗꯀꯤ ꯐꯟꯗꯤꯡ ꯌꯥꯎꯅ ꯇꯧꯔꯀꯥꯟꯗ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ ꯂꯥꯟꯗꯥꯔꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯐꯝ ꯊꯣꯛꯏꯅ ꯊꯦꯡꯅꯕ ꯍꯧꯔꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯣꯏꯗꯕ ꯃꯑꯣꯡꯗ ꯑꯃꯒ ꯎꯈꯠꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯄ ꯆꯩꯕ ꯉꯥꯡꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕꯤꯗ ꯑꯍꯜ ꯂꯃꯟ ꯌꯥꯎꯗꯕꯤꯗ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯁꯤ ꯂꯦꯞꯄꯤꯌꯨ ꯍꯌꯦꯡ ꯁꯥꯏꯕꯔꯒꯤ ꯃꯈꯥꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯃꯈꯥꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯩꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯇꯧꯔꯛꯑꯁꯨ ꯃꯌꯥꯝ ꯁꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯦꯁꯕꯨꯛꯇ ꯇ꯭ꯋꯤꯇꯔꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯃꯅ ꯄꯥꯎꯁꯤ ꯑꯟꯀꯟꯐꯥꯔꯝ ꯑꯣꯏꯕ ꯄꯥꯎ ꯐꯣꯡꯕꯤꯒꯅꯨ ꯑꯟꯀꯟꯐꯥꯔꯝ ꯑꯣꯏꯕ ꯄꯥꯎ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯁꯣꯒꯤ
ꯇꯣꯛ ꯐꯥꯎ ꯍꯧꯗ꯭ꯔꯤ ꯆꯨꯝꯅꯒꯤ ꯏꯔꯥꯡꯁꯤꯒꯤ ꯅꯦꯝꯊꯅꯕ ꯎꯅꯕ ꯈꯟꯅꯕ ꯁꯥꯎꯅꯕ ꯊꯦꯝꯅꯕꯗꯨꯅ ꯑꯃꯅꯤ ꯐꯣꯔꯃꯦꯜ ꯍꯧꯗ꯭ꯔꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯌꯥꯎꯒꯗꯕꯅꯤ ꯋꯥꯔꯤ ꯁꯥꯕ ꯇꯥꯔꯒꯗꯤ ꯃꯗꯩꯗ ꯐꯥꯏꯜ ꯑꯗꯨ ꯊꯥꯒꯠꯈ꯭ꯔꯦꯌꯦ ꯑꯗꯨꯒꯤ ꯄꯣꯟꯗꯤꯆꯥꯔꯤꯒꯤ ꯑꯗꯨ ꯇꯧꯈ꯭ꯔꯦꯌꯦ ꯁ꯭ꯋꯥꯏꯗ ꯇꯧꯕꯤꯒꯅꯨ ꯄ꯭ꯂꯤꯖ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯗꯤ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯄ꯭ꯂꯤꯖ ꯀꯟꯐꯥꯔꯝ ꯐ꯭ꯔꯣꯝ ꯑꯁ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯗꯒꯤ ꯀꯩꯅꯣꯗꯒꯤ ꯇꯧꯕꯤꯌꯨ ꯏꯔꯥꯡꯒꯤ ꯃꯊꯛꯇ ꯏꯔꯥꯡ ꯁꯥꯒꯠꯄꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯣ ꯑꯃꯨꯛ ꯆꯦꯅꯦꯜꯗꯨꯗ ꯍꯥꯏꯔꯨꯔꯒꯁꯨ ꯁꯥꯎꯔꯛꯏꯗꯣ ꯊꯤꯡꯕꯅꯁꯨ ꯁꯥꯎꯔꯛꯏꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯂꯦꯅꯦꯟꯠꯂꯤ ꯗꯤꯜ ꯇꯧꯕꯅꯤ ꯑꯗꯣ ꯏꯔꯥꯡ ꯁꯥꯒꯠꯄ ꯃꯩ ꯆꯥꯛꯏꯕꯁꯦ ꯊꯥꯎ ꯍꯩꯖꯤꯟꯕ ꯌꯥꯕ ꯃꯑꯣꯡꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯐꯣꯡꯕꯤꯕ ꯇꯧꯕꯤꯕꯁꯤꯃ ꯑꯩ ꯕꯣꯇꯝ ꯑꯣꯐ ꯗꯤ ꯍꯥꯔꯠ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯕꯅꯤ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯅꯦꯝꯊꯍꯟꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩ ꯁꯤꯃꯈꯛ ꯈꯤꯇꯪ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ